저 누가 조금 nasa nupa to mo da nasa nupa mamro je kira putorage amot penupam le masih asih film jadi lagi uji sih macam jadi laga transform tau tu ne Mana ibu mau olak tu ni ingdam dayo ni ingdam daw do ko chalu ge bazar da si promote le me ba si ana si sohan ba chalu ge nabi review sai da dukan me am ano me am hang ano ngasi video je ai nuai ni nuai roi have je ai kem ta sure roi de ba ko adubu pot ama khakte sure roi ngasi gi shopping je yam quick oi ni yam thu ni kai do je ai than chat le ba aduga khoi chai yauk da ba no khoi chai gi wa tan na te si di nupi lom ba kyam no ma le nupi ko hack shopping chami na ra ba shopping de sungloi loi na roi adum lai do po sunglai lai roi ba do ama dukan ama dong chang ni ama dong ni tau lai du ne ba adui potum ding si tau roi wali gi yam phajana semjal le mo sai je adu thaba hala chang du ne mom dong ma le let's see Pajare. Ek thogot pa hor boga traffic jam. Another traffic jam sina Singjamai da. Ngasai day di smooth oina dum thor khone adu si jaga song palle. Ai gi matha sa ba mo ko aina shopping chat pai matha kwai sa je ai thanda chat pa je kwai matha sa ba ne ba. Aina tan ba je ai thanda chat pa ji ne ba ko. Adu ai man ba na ma punna seminar je ma shopping dau ga da ba ni na mai hai re. Ana site ki thabak loi rame. Adu ji Chalani, ma pick up toga, Ibani and a punasatini, at the Piron Pazavaka, the Soidana, Kanba, Hidden, we are Sale. And as I gave them a Hassan, in a live Piron, I'm the Pasadeva. I personal choice in the yard, they were dressed at it. Or combination Gigazo aim the Kundeva. Arna, Margaret or Chamina, and Pazifa, they am so in comment a heavy so change in plan them later. In a map pick up to Celeroy, Ma in a Macum the luxury. halapodadu dum chille ha kuchin jam tiyo plan mathang change tau padagi si pai roi dore je ama do no puthore aduga punna ai no pick up tora chatlani mai gari wen thama mage gari am chil howe ba aduna gari khambong yoren problem lai ge do du daina dadi gari thana modu ga chatla sena mai chatore ile capital project lai do adu manak tane chu de to ra che oh tong lai Nasi ai ki suna ba tham jaram kya kamai man kamai do code 150 hana pe to bra tau de oh loi la yam hong e 150 ka ta ne bazar gi dana 200 la kya nam lo ne bazar gi duna si sina 150 ka tang lo ya so je khoin chat to je planet fashion do in cha se na haina re ado gari kham bam jem tiong ba side zu gari kham bam jam chil le bazar chat ri jo traffic jam mo be ne ba ado ji side gari kham bam ji ne ma sa sa do je ai brand moi da phang sing de le sang e yaudra second floor da option na si malay si shoot oil ya meba ana bezel na ito pa bezel ba dito kan do bezel ay na sai u sin kitang chille sai si ha 신은 파자 이거 어디 파자도 신이랑 파자 마마네 아이 또 비중 거 실례지 오늘 램 잔나드리 실티 디사이드 어레도 마이 프리드 프리드 뭐 칼리 시 파이널 도래 아주 프리드나 시즈 도래 Kita visual view je ni. Passport dengan visual view. Sila kayak lagi ni aja.
ꯄꯩꯁꯥ ꯍꯦꯟꯇ ꯈꯜꯂꯨꯁꯤꯔꯣ ꯗꯥꯎ ꯌꯥꯝ ꯌꯥꯔꯦ ꯁꯤꯁꯦ ꯂꯨꯄꯥ 300 ꯑꯃꯒ ꯄꯦ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯄꯣꯠꯇꯨꯗꯒꯤ 300 ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯄꯦ ꯇꯧꯔꯒ ꯕ꯭ꯂꯦꯖꯔ ꯑꯃꯒ ꯑꯃꯨꯛ ꯐꯪꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯕ꯭ꯂꯦꯖꯔ ꯑꯃ ꯐ꯭ꯔꯤꯗ ꯐꯪꯕ ꯆꯞ ꯃꯥꯟꯅꯔꯦ ꯈꯜꯂꯨꯔꯁꯤꯔꯣ ꯑꯃ 시다 어이는 시다. 아도 옵션 어떤 거 있죠? 옵션이 시가 더 뭐예요? 시가 어떤 거예요? 타이어 레이트. ꯂꯧꯔꯁꯤ ꯑꯩ ꯂꯤꯠ ꯂꯩ ꯌꯦꯡꯒꯦ ꯕ꯭ꯔꯗꯔ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯊꯦꯡꯀ꯭ꯌꯨ ꯂꯧꯔꯦ ꯕ꯭ꯔꯗꯔ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯅ ꯍꯥꯏꯕꯤꯔꯦ ꯄꯦꯃꯦꯟ ꯇꯧꯔꯝꯗꯥꯏꯗ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯕꯅꯦꯕ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯣꯐꯔ ꯂꯩꯌꯦꯅ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯗꯤ ꯑꯣꯐꯔ ꯂꯩꯇ꯭ꯔꯦꯅ ꯂꯧꯗꯕꯤꯗ ꯂꯥꯛꯑꯝꯃꯕꯅꯦꯕ ꯑꯩꯒꯤ ꯇꯨꯄꯤꯁꯦ ꯁꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯇꯨꯄꯤ ꯌꯣꯜꯂꯝꯗ꯭ꯔꯦ ꯃꯣꯏꯗꯨꯗ ꯇꯨꯄꯤꯁꯤ ꯑꯃꯒ ꯁꯤꯜꯂꯅꯤ ꯐꯣꯔꯃꯦꯜꯒ ꯆꯥꯟꯅꯕ ꯇꯨꯄꯤ ꯑꯃ ꯑꯩ ꯂꯩꯇꯕꯩ ꯏꯪꯉꯦ ꯑꯗꯨꯝ ꯁꯤꯜꯂꯛꯄꯅꯦꯕ ꯂꯧꯔꯛꯑꯦ ꯑꯁꯤ ꯕ꯭ꯂꯦꯖꯔ ꯑꯃ ꯐ꯭ꯔꯤꯗ ꯐꯪꯉꯦ ꯂꯨꯄꯥ 300ꯈꯛ ꯄꯤꯔꯒ ꯐꯪꯉꯦ ꯑꯩꯈꯣꯏ ꯃꯥꯝꯁꯤ ꯃꯣꯜꯗ ꯆꯪꯉꯦ ꯑꯗꯨꯒ ꯁꯤ ꯕꯥꯇꯥꯗꯩ ꯑꯣꯏꯅ ꯂꯩꯗꯧꯔꯦ ꯈꯣꯡꯎꯞꯁꯤꯅ ꯑꯁꯤ ꯕꯥꯇꯥꯗꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯔꯦꯠ ꯇꯦꯞ ꯑꯁꯤꯒꯤ ꯑꯁꯣꯝꯗ ꯑꯣꯛꯇꯥꯒꯣꯟ ꯑꯅ ꯑꯥꯗ ꯎꯏꯁꯦ ꯑꯁꯤꯗ ꯔꯦꯠ ꯇꯦꯞ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯧꯁꯦ ꯁꯤꯗ ꯂꯥꯛꯑꯦ ꯁꯤꯗ ꯔꯦꯠ ꯇꯦꯞ ꯂꯩꯁꯦ ꯁꯤꯗ ꯆꯪꯉꯨꯔꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯁꯤ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯅꯣ ꯃꯥर्क्ꯁ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯈꯨꯠꯁꯦ ꯈꯔ ꯅꯦꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯑꯃ GoProꯗꯗꯤ GoProꯗ ꯑꯩ ꯀꯩꯅꯣꯗꯤ ꯅꯤꯛꯇꯦꯕꯀꯣ ꯑꯣꯁꯃꯣ ꯑꯦꯛꯁꯟꯗꯤ ꯅꯤꯛꯇꯦꯕ ꯁꯤꯒꯤꯁꯤꯗꯤ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯌꯥꯎꯔꯒ ꯅꯤꯛꯑꯦ ꯍꯥꯏꯕ 70% ꯑꯣꯐ ꯁꯤꯁꯦ ꯁꯦꯂꯦꯛꯇꯦꯠ ꯑꯥꯏꯇꯦꯝꯗ ꯈꯛꯇꯪ ꯑꯣꯏꯔꯝꯗꯣꯏꯅꯦ ꯁꯤꯁꯦ ꯐꯥꯔꯛꯄꯗꯨꯅꯀꯣ ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯃꯌꯥꯝ ꯂꯩꯔꯦꯍꯦ ꯁꯤꯗꯤ ꯑꯩ ꯕꯦꯇꯔ ꯍꯥꯐꯀ ꯂꯥꯛꯑꯗꯤ ꯃꯥ ꯁꯤꯗꯩ ꯊꯣꯛꯂꯛꯎ ꯌꯥꯗꯗꯅ ꯆꯤꯡꯈꯩ ꯉꯥꯟꯕꯤꯒꯤ ꯂꯩꯅꯕ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯩꯕꯨꯗꯤ ꯆꯪꯉꯔꯣꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯨꯄꯤꯒ ꯂꯥꯛꯑꯗꯤ ꯃꯊꯪ ꯃꯊꯪ ꯀꯣꯏꯆꯪ ꯆꯪꯉꯦꯅ ꯑꯩꯈꯣꯏꯗꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯐꯪꯗꯦ ꯍꯦꯛ ꯐꯪꯕꯒ ꯁꯠ ꯂꯩꯔꯒ ꯊꯣꯛꯂꯛꯄꯀꯣ ꯁꯤꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯅ ꯇꯨꯄꯤꯁꯤ ꯑꯝꯇꯪꯒ ꯁꯤꯟꯒꯦ ꯇꯧꯅꯦ ꯑꯗꯣ ꯇꯨꯄꯤꯁꯦ ꯐꯪꯗ꯭ꯔꯤꯁꯤꯐꯥꯎꯒꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤꯕ ꯑꯝꯇ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯂꯩꯕꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯟꯅ ꯅꯤꯁꯥꯒꯤ ꯑꯣꯐꯤꯁ ꯂꯩꯔꯝꯕꯗꯨꯅꯦꯕ ꯁꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯆꯪꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗꯒꯤ ꯇꯨꯄꯤ ꯑꯃ ꯂꯧꯒꯦ ꯑꯩꯒꯤ ꯇꯨꯄꯤꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯅꯥꯎꯒꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯂꯩꯗꯣ ꯑꯩꯒꯤ ꯁꯣꯞꯄꯤꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤꯅꯦꯕꯀꯣ ꯃꯥꯒꯤꯗꯤ ꯂꯣꯏꯅꯃꯛ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯐꯪꯗ꯭ꯔꯦ ꯁꯤ ꯌꯦꯡꯉꯣꯕ ꯑꯩ ꯁꯤꯒꯨꯝꯕ ꯑꯝꯇꯪ ꯂꯩꯖꯔꯒꯦ EOS 60 Mark II ꯕꯣꯗꯤꯁꯤ ꯂꯩꯔꯦ ꯄꯣꯁꯇꯥꯏꯁꯤ ꯂꯦꯟꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯀꯥꯞꯊꯔꯗꯤ ꯂꯦꯟꯁꯁꯤꯁꯨ ꯌꯦꯡꯉꯣ 24-105 ꯁꯤꯗ ꯀꯩꯅꯣ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟꯁꯨ ꯐꯖꯅ ꯂꯩꯔꯅꯤ ꯁꯤꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯠꯇꯦ ꯐꯖꯃꯟꯕꯁꯤꯗ ꯎꯠꯂꯛꯄꯅꯤ ꯁꯨꯝꯕ ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯁ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯣꯠꯄ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯁꯤ ꯑꯁꯤ ꯐꯤꯕꯝꯁꯤꯗꯒꯤ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯁꯦꯠꯂꯒ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯣꯏꯅꯦ ꯂꯩꯕ ꯑꯃ ꯑꯣꯜꯂꯛꯇꯣꯏꯅꯦ ꯅꯪ ꯎꯖꯗꯦ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯗꯅꯤ ꯀꯣ ꯃꯥꯅꯤꯀꯣ ꯑꯝꯇ ꯅꯣꯛꯂꯛꯑꯣꯗꯅ ꯅꯣꯛꯂꯦ ꯌꯥꯝ ꯅꯣꯛꯄ ꯍꯩꯔꯦ ꯇꯣ ꯆꯥꯏꯔꯤꯁꯦ ꯑꯃꯨꯛ ꯄꯄꯥꯟ ꯇꯧꯕꯗ ꯆꯥꯏꯔꯤꯁꯦ ꯌꯥꯝ ꯇꯣ ꯁꯦ ꯂꯨꯄꯥ 100 ꯅꯆꯥꯅꯨꯄꯥ ꯊꯣꯡꯕꯗꯣ ꯅꯆꯥꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯦꯔ ꯄꯨꯊꯣꯔꯛꯑꯒꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯔꯠ ꯂꯥꯎ ꯂꯤꯠꯁꯜꯂꯀꯥꯟꯗ ꯃꯣꯏ ꯃꯁꯛꯁꯦ ꯑꯣꯟꯊꯣꯔꯛꯄ ꯌꯦꯡꯉꯁꯦ ꯍꯣꯏ ꯅꯣꯏ ꯀꯀꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔ ꯌꯦꯡꯉꯨ ꯂꯥꯎ ꯍꯦ ꯅꯣꯏ ꯀꯀꯥ ꯉꯥꯡꯒꯩ ꯍꯥꯄꯨ ꯆꯨꯕꯗꯣ ꯍꯧꯖꯤꯛ ꯉꯁꯤ ꯌꯦꯡꯉꯨ ꯂꯥꯎ ꯍꯦ ꯁꯦꯁ ꯄꯣꯁꯇꯥꯏ ꯁꯤꯗꯤ ꯉꯥꯏꯈꯣ ꯑꯩꯁꯤ ꯂꯦꯞꯄꯛꯀꯦ ꯁ꯭ꯋꯥꯏꯗ ꯑꯝꯇ नचानुपा मांग रहे हैं तो अनौ बोई ने सिले लाए तो अनौ बुलाए नचाय मांग रहे हैं तो मम्मी रो थी रे मम्मी सही थी हमें मांग रहे हैं तो अनौ को सिले लाए हमें अनौ बुलाए हां हम नु वो फाड़ गया छोड़ के थिंगी ने बाबा जी से नो तो से मरिन खरला हमारे सफर नते सादो नते मोइदि शुट ओइन ले मसिना इ मसक खंद्रबा हा शुट ओइन ले दिस माइ दुम दौबने होय ए मसक खंद्र मान दै कैनो फजरबो मसान पाजे फजरबो याम फजरे
Thank you so much for buying. Fare, ma'am. Mon yam fazagre. Hapu churo mo yam man mi oigre. Anyways, ma'am, ngasi video je mata si lotion jarge. Video je nuai bergedi so idana like subscribe to fin biro mo ma'am. Bye bye.